Umtang hajake aigi mingse laisram prem singh kawi ai pangan tabi awang lekai degini adu hujigna spiritual hospital manipur haidana khoyathong da leiba si aina tinjabani lamiyam da ina maroina sangdok chening badi arki onbi langlen mapuroiba arki jaljit thamaiban yumnam lekai da leiba nupi ase pramatpati kobi nupi mana layeng bachlusi hana porakpani aduga madu spiritual hospital akoi mafondda sumaina lakpani adu matamda aina nang kari lai thajai hana hangi mana hai sanamai thajai pakhangbusa thajai hana hai aina sanamai di tabung pan bagi phattaba lai ni aduga pakhangbusu oknaradi aphatte khote hana imonda haire aduga ji adugi mahutta ji subu thajau aduradi nangi na puroi bigi hojik leiriba awa ana si kokani hana ai monda haire hairiba si ai isamangna hajabani masigi matungda nangna ji subu thajaradi jantra Jisubu Tajau, Adita Tajaradi, Janta Sibia de and Inamonda Hari, Madda Warisharaba Matunda, Pare Aina Nangi, Amadi Napuro, Begida Makta, Ahing the Prayato, another video clip, Matam, Elojagi, video Sigimanda, Nang Smash Mine Hayu, Haiden Inamonda Hari, Jisuna Saragadegi, Yanglaptuna. Nangi the Moxibire, Aduga, the Bumpangi like Kataki can be Habisha, Nahan Tajarba, Madu the Manhai, Taji, Madudi Tajere, Madudi, the Bumpangi, Layam Sing, Tado, Aduita, the Tadoka, Tadoidra, Hina, Madida, Manhai, Tadokani. Ainahai, Adu Nahak, the Bumpangi, or Kudam Changam, with Yabakari Yauri, Madida Manhai, a gentle city. Adudi Jantasi, Nang Lotokani, Hainahai. Haribasi, Aina, videos in Namdring at the Shimana Hayo Hadana, Aina Hana, Hayan Gravni. Maduda Jantra Yauribado, looked Takalale Aduga, lying Bukitaba to Satagibani. Miam the Baroina Aina, Langren Maramda, Haining Badi, Langren Asi, Kaishu, Kanjadabini, Mapuro Babu, Ana, Degi, Kaning Duna, Togibangatani, Aduna, Hairiba Punamakse, Maruina. Aina soigi bangatani adu mata sengna Christian oigi hana lapanati punamag ado leba miyamna opiu amasung mabu puraiba premabuti su chamchamna mabu nusibdai phaning bagi purakpani mahapu su kopiu haidana ai nolukchari lonena hojikse Facebook ta magi matangda viral jamno oibadagi mase wakhan nungai tabadagi nare kopi oiba dum wakhan sarangna yam amalere aduna Punamakse, Mapurobu can never jump on the Laksabani, Punamakse, I know Soigi Bangatani, Punamono Piu and no luxury, Lonana, I quite in a hygienic body, I know Katsaba Spiritual Hospital Manipur have a say, Masiko Bonumitegi, Keke, Elgi Atangi Matungina, Masi, I quite Marona, Consent of Roy Hadena, I may have the Kanganjeri. Thank you.